ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ ꯇꯥꯡ 18 ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯊꯧꯕꯥꯜ ꯃꯣꯏꯁꯤꯡ ꯂꯩꯉꯣꯏꯖꯤꯟꯗꯒꯤ ꯆꯍꯤ 4ꯗ ꯉꯥꯏꯔꯤꯕ ꯔꯤꯕꯥꯁ ꯉꯁꯤ ꯑꯌꯨꯛ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯐꯨꯠ 100 ꯂꯥꯞꯅ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯁꯤꯅ ꯇꯥꯎꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ 9:30 ꯑꯗꯨꯋꯥꯏꯗ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯔꯤꯕꯥꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯤꯡꯂꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ꯫ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕ ꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯔꯤꯕꯥꯁꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯠꯇꯕ ꯑꯃꯗꯤ ꯔꯤꯁꯣꯔꯁ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯇꯧꯅꯤꯡꯕ ꯊꯕꯛ ꯀꯌꯥ ꯃꯉꯝ ꯆꯥꯅ ꯇꯧꯒꯦ ꯈꯜꯂꯕꯁꯨ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯕ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯥꯏꯅ ꯚꯦꯇꯦꯔꯤꯅꯔꯤ ꯃꯤꯅꯤꯁꯇꯔ ꯑꯣ ꯂꯨꯈꯣꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯏꯝꯐꯥꯜ ꯏꯁ ꯑꯃꯗꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ 5ꯗ ꯂꯩꯕ ꯚꯦꯇꯦꯔꯤꯅꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯐꯥꯔꯝ ꯑꯃꯗꯤ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠꯇ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁꯣꯁꯥꯏꯇꯤ ꯑꯃ ꯁꯦꯝꯕꯗ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ꯫ ꯑꯐꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯁꯦꯝꯁꯤ ꯍꯥꯏꯔꯕꯗꯤ ꯅꯨꯄꯤꯁꯤꯡꯗ ꯑꯍꯦꯟꯕ ꯄꯥꯡꯒꯜ ꯁꯛꯇꯤ ꯄꯤꯕ ꯇꯉꯥꯏꯐꯗꯦ ꯍꯥꯏꯅ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯦꯁ ꯔꯥꯖꯦꯅ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔꯅ ꯁꯤꯟꯗꯨꯅ TRI ꯆꯤꯡꯃꯩꯔꯣꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯒꯔꯜ ꯆꯥꯏꯜꯗ ꯗꯦ ꯊꯧꯔꯝ ꯄꯥꯂꯟꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯏꯝꯐꯥꯜ ꯃꯅꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯄ ꯃꯄꯪ ꯑꯣꯏꯕ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡ ꯔꯤꯁꯥꯏꯀꯜ ꯇꯧꯗꯨꯅ ꯑꯃꯗꯤ ꯃꯩ ꯄꯨꯊꯣꯛꯅꯕ ꯂꯩꯔꯤꯕ ꯂꯝꯗꯦꯡꯒꯤ ꯁꯣꯂꯤꯗ ꯋꯦꯁꯠ ꯃꯦꯅꯦꯖꯃꯦꯟꯠ ꯇ꯭ꯔꯤꯠꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯁꯤ ꯗꯕꯜ ꯁꯥꯏꯖꯇ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯄ꯭ꯂꯥꯟ ꯑꯁꯤꯗꯒꯤ ꯄꯨꯊꯣꯔꯛꯄ ꯃꯩ ꯑꯁꯤꯁꯨ ꯄꯥꯋꯔ ꯒ꯭ꯔꯤꯗꯇ ꯆꯂꯥꯏꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯍꯦꯅꯔꯤꯅ ꯍꯥꯏꯈ꯭ꯔꯦ꯫ ꯉꯔꯥꯡ ꯃꯣꯔꯦꯗ ꯂꯩꯕ ꯑꯦꯛꯁꯥꯏꯖ ꯁ꯭ꯇꯦꯁꯟ ꯃꯅꯥꯛꯇ ꯂꯩꯕ ꯋꯥꯔꯛꯁꯣꯞ ꯑꯃꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯃꯤꯑꯣꯏ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯣꯔꯦꯗ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6ꯇꯒꯤ ꯍꯧꯅ ꯀꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯕꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯪꯅ ꯆꯤꯛꯅ ꯆꯠꯊꯔꯤ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯔꯤꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯣꯡꯕ ꯕꯖꯥꯔꯗ ꯂꯩꯕ ꯁꯝ ꯄꯨꯈ꯭ꯔꯤꯗ ꯇꯥꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠꯀꯤ ꯁꯨꯕꯦꯗꯥꯔ ꯂꯥꯏꯇꯣꯟꯖꯝ ꯕꯤꯕꯦꯀꯥꯅꯟꯗꯅ ꯀꯟꯕ ꯉꯝꯍꯧꯔꯦ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯍꯤꯡꯍꯧꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯁꯔꯥꯡꯊꯦꯝ ꯂꯣꯀꯦꯟ ꯁꯤꯡ ꯆꯍꯤ 50 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯁ ꯁꯃꯨ ꯀꯣꯡꯕ ꯅꯥꯟꯗꯩꯕꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯎꯍꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯗ ꯇꯣꯔꯕꯥꯟꯗꯒꯤ ꯅꯥꯟꯊꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯖꯅꯋꯥꯔꯤ 15ꯗ ꯀꯥꯝꯖꯣꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯗ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ 18ꯗꯒꯤ ꯍꯧꯗꯨꯅ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡ ꯀ꯭ꯂꯥꯁ ꯇꯧꯕ ꯍꯧꯒꯗꯧꯔꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯉꯁꯤ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯦꯁ ꯔꯥꯖꯦꯅ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯦꯖꯨꯀꯦꯁꯟ ꯑꯦꯁꯀꯤ ꯈꯨꯠꯊꯥꯡꯗ ꯀꯣꯂꯦꯖ ꯑꯃꯗꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯡꯗ ꯍꯦꯟꯗ ꯁꯦꯅꯤꯇꯥꯏꯖꯔ ꯑꯃꯗꯤ ꯃꯥꯛꯁ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯃꯅꯨꯡ ꯆꯟꯕ ꯕꯣꯗꯣꯂꯦꯟꯗꯒꯤ ꯀꯣꯀ꯭ꯔꯥꯓꯥꯔꯗ ꯑꯍꯥꯟꯕ ꯕꯣꯗꯣꯂꯦꯟꯗ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯔꯤꯖꯟ ꯑꯦꯀꯣꯔꯗ ꯗꯦꯒꯤ ꯊꯧꯔꯝꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤ 18ꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯌꯥꯎꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯕꯣꯗꯣꯂꯦꯟꯗ ꯑꯦꯀꯣꯔꯗ ꯑꯁꯤ ꯁꯥꯏꯟ ꯇꯧꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯃꯤꯠ ꯁꯥꯍ ꯑꯁꯤꯅ ꯕꯣꯗꯣꯂꯦꯟꯗ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯔꯤꯖꯟ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯈꯠꯍꯟꯅꯕ ꯇꯉꯥꯏꯐꯗꯕ ꯊꯕꯛꯁꯤꯡ ꯁꯣꯏꯗꯅ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯕꯣꯗꯣꯂꯦꯟꯗ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯄꯤꯔꯝꯈꯤ꯫